Namit marini ki manungda jiribam da pannu leriba port sa Yaodaba truck sing Imphal Tamna Puthoktrabadi Convoy Yaodaba Thidana Imphal Tamna Laklagani haiba Transporters and Drivers Council TDC ki wafambu all jiribam Road Transport Drivers Union AZRTDUna sagatli Housing Security Convoy na Puthokliba asinade jiribam da pannu leriba truck sing loichen mangamloi Special Convoy System ama tangai fadri haina AZRTDU ki maikedagi fongdorakli Jiribam ki Baupurada Laiba AZRTDU ki entry posta ngasi pangthokiba paugi mifamamada Union Asigi Secretary Case Gofisor na fongdokibada Security Convoy anina Jiribam dagi Imphal Tamna truck sing puduna satkadabada ngasi khangawdana convoy ama maram laitana cancel tawrapadagi line lengduna leidiba truck sing driver singna irang hauraki tungda Jiribam District Police ki Additional SP OC yaungna hakthengnana yengsin khibaga loinana driver sing apamagi matungina khudakta convoy amuk senduna ngasinung tilpung ani makai tarapa matamda ani suba convoy thaki adaba ngarang TDC na namit marini ki manung na jiribamda panduna lairiba posa Yaodaba truck punamak Imphal Tamna Puthoktrabadi convoy Yaodaba Thidana Imphal Tamna thauragani haiba wafamasida AZRTDU na su sagwali haiki Housing Security Convoy na ngaktun senduna saliba truck sing puthokpagi mawng asinadi Kaidawnungda truck punamag puthokpada loiba ngamna roi khali maramadna laingakna special convoy gi system ama hawdoktuna truck singasi Imphal Tamna puthokna na bohona bihaina su appeal tawrakli